Kurumjari, Times of Manipur, TOMTV Morning Talk, Raising the Voice, me and Tabi Singbo, Taram Moksari. Ngasi impanda phogliba tongan pause singda kari karamba pause singda maru pause sing webi haibadu miyam punna khangmin nabi tanjado mutang lojage impanda phogliba pause singi manungda lamjingba times ta RL culture gi department hena chawkhat hanaba budget hengal hanba mathau tai haiba minister karam sham gi wafam ko to phonge adu ato pause singda Chief Minister Delhi Pankre Manipur Lengaki reshuffle arrive oiroi dori have Pamush Yaure adu ato pauda intensified pulse polio immunization hodokre angang lak ahum lising taragamari sani marputruk henbada polio hidak pithakpa hokre have pawsna han da yauri adu makhata ga pawsingda sai kumal lampak tagi SAG scheme sanarwai sing gi khanbi duna kan kangkhat piu sanarwai sing have Pamush Yaure aduga atopa pawsingda irang thokliba sing lengak na thohan manate RK Ranjan Drug power sangluba nungai kap furuk pu sian ba ama phare heba pausna hoi lamjingba times ki han lamai da phongba pausing oiri naharol thodang pause da polio asi hekta narak pa yaba malem dagi polio muthati phau barasu immunization to mathau tari heba doctor ke rajogi wafam ko toro phongi adu thangi thangnaba pawda sai khongma lampak tagi SAG muthat pa yaroi haina sanaroi sing irang hokre heba pawmu yaure medical institution sanabi lam allotment People tabak lek pada bani forum ayo pawmu yauri adu ato pawsingda Kangopi police na lupa lak yang khai giri wat pigni lauk thokre haiba pawmu yaure adu helan pawsedana apunba mishinga yengnabada lengaki allopathy doctor lisinga magasani pan yang khai mapal watli ana layangi lamda awat pa kaya leibana state sida laidaba yawan badagi masak ama oiri ha pawsna hanba oire adu atopa pawsingda Humpuga nithoi subasi simit ki champion neroka epsin oikre elangbam ibuhul gi mingda huel lan pauna katpa nupa gi footballer of the year gi mana biswajit pikre haiba pawsna hanba paw oire adua atai makhata ga pawsingda January kuni pan dagi khongjong sing sanglagani phegokta malomi hat ki thodok thokphamda CBI na investigation chathakre haiba pawmu yaw edofana traffic rule thuwaiduna gari thobada thona phaba sakadoribra haiba gi wafam sing phongdok narakli haiba pawmu yawri Ilai pak pausedana mama mapa singda masa simbuning china warak lamlabadi khunai asida thokliba irang asi thokloi haiba MP Ranjan gi wafam ko to phongi adu ato pausingda angang koti 37 henbada polio hidak pithakna pandam thamli malemda polio apung phana muthati phawa pithakigani paum yaure adu ato pausingda CM Delhi da sakre lekhai tanaraba khanara kadori malomi haki CBI da ticket kre haiba paum yaure sana lebak pausedana Malum the air personal care misam tara hat to be watok acquisition putolaga CBI na thodok tofum the nong tijin kre habesin ahanba paw ore makhata ga paw singda miwei tarukna BJP Manipur state unit ki president ni pham tanari Delhi da leiriba Manipur lising trawa bot khomnaba CM da khagan kre geng kupu amagi lusingba fare RL culture complex sanaba lampiragani sham impal book pia loishin kre haba pawsna sanaleba ki maru paw sing ori POKNAPHAM pawseda RO purified sing thingnaba National Green Tribunal na Environment Ministry da khangan kre ha pawsna han boire adu ato pawsingda NBA na BJP danda unaduna wa khana kre ngasi PM preside tawduna BJP gi CM deputy CM gi phamgani mi phamgani ha pawsna han boire adu makhata ga pawsna government gi school phagalansi mission chahi mapung phare sanga village gi mama mapa oiba singadi masa singi school chatpagi nungai ba miku phanghodri ha paw mu yauri adu ato paw singdana angang lak ahum lising tramari chani nifu marfu tarukta polio hidak pithak na pandam thamli ha pawsna hoi POKNAPHAM pawsegi anam lamai da phong paw sing oiri adu sangai express na KNO ga NNPG ga accord sign tawna khre ha basin ahan boire adu ato pana kalmagi pawdana JP Nandang asi BJP ki national president khalaba yai ha paw mu yawi adu tai paw singda sakhang da basingda phaki ba singmi mari rescue tawkhre Numitani Sathagaba Impan book fair lotion crack, drug Sungbuda Sienaba Gari Run Pare, High Pawsna, Sangai Express, Hanba Pawsing Ori, Adu Isel Express Tana. CM na PM Unaduna Development Gi, Minister Ephelgi, State BJP Person, Wapam Mashile Kai Tagadori Pawsna Hanbo, Adu Atopa Pawsinda. Culture da Malem, the Sintari Manipuri Culture Department, Asi, Tau Yodo Gariga Manare, Heba, Hoikaram Sham, Wapam, Kotoro Pongi, Adu Atopa Makataga Pawsinda. Sai SAG Center Muthat Lagani, Hai Basi Yabangam Loi, Sanaroi Sing, Hai Pamus Yaure,
ꯃꯥꯌꯦꯜ ꯈꯨꯟꯒꯤ ꯊꯧꯗꯣꯛꯀꯤ ꯃꯦꯟ ꯑꯦꯛꯋꯤꯁꯅꯤ ꯍꯥꯏꯕ ꯑꯃ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯑꯗꯨ ꯑꯇꯣꯞꯄ ꯄꯥꯎꯗ ꯌꯥꯏꯊꯤꯕꯤ ꯂꯧꯀꯣꯟꯗ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯁꯇꯔꯟ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯗꯨꯒꯨꯝꯕ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯕ ꯄꯥꯎꯁꯤꯡ ꯑꯣꯏꯔꯤ ꯉꯁꯤ ꯑꯁꯤꯒꯨꯝꯂꯕ ꯏꯝꯐꯥꯜꯗ ꯐꯣꯡꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯔ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯔ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯔꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯑꯩꯈꯣꯏ ꯑꯍꯜ ꯏꯕꯨꯡꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯩꯈꯣই ꯄꯜꯁ ꯄꯣꯂꯤꯑꯣ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏ ꯍꯧꯗꯣꯛꯈꯤꯕꯒꯤ ꯄꯥꯎ ꯑꯃꯁꯨꯡ ꯑꯉꯥꯡ ꯂꯥꯈ 3,13,434 ꯑꯩꯈꯣꯏ ꯄꯣꯂꯤꯑꯣ ꯍꯤꯗꯥꯛ ꯄꯤꯊꯛꯅꯕ ꯄꯥꯟꯗꯝ ꯊꯝꯕꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯔꯥꯖꯣꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯑꯩꯈꯣꯏ ꯄꯣꯂꯤꯑꯣ ꯂꯩꯅꯥ ꯃꯨꯠꯊꯠꯇ꯭ꯔꯤꯕꯅꯤꯅ ꯚꯥꯔꯠꯇꯁꯨ ꯄꯣꯂꯤꯑꯣ ꯍꯤꯗꯥꯛ ꯃꯈꯥ ꯇꯥꯅ ꯄꯤꯊꯛꯄ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡꯁꯤ ꯇꯥꯃꯣ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕ ꯌꯥꯒꯦ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯌꯥꯝꯕꯗ ꯄꯣꯂꯤꯑꯣꯁꯤ ꯂꯩꯇ꯭ꯔꯕꯅꯤ ꯃꯨꯠꯈ꯭ꯔꯕꯅꯤ ꯑꯗꯣ ꯏꯟꯗꯤꯌꯥꯁꯨ ꯀꯩꯅꯣꯒꯨꯝꯕꯅꯤ ꯃꯨꯠꯂꯕꯒꯨꯝꯕꯅꯤ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯑꯣ ꯅꯥꯕꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯩꯗꯅ ꯑꯉꯥꯡꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯍꯧꯖꯤꯛ ꯂꯩꯇꯦ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯄꯥꯀꯤꯁꯇꯥꯟ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯗꯒꯤ ꯑꯇꯣꯞꯄ ꯈꯔꯗ ꯂꯩꯔꯤ ꯑꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯄꯥꯀꯤꯁꯇꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯑꯣ ꯏꯝꯃꯨꯅꯥꯏꯖꯦꯁꯟꯁꯦ ꯃꯣꯏꯅ ꯂꯥꯟꯅ ꯑꯃ ꯁꯟꯗꯣꯛꯑꯒ ꯃꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯗꯨꯅ ꯂꯥꯟꯅ ꯑꯃ ꯁꯟꯗꯣꯛꯑꯒ ꯃꯁꯤ ꯇꯧꯍꯟꯗꯅꯕ ꯍꯣꯠꯅꯩ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯑꯣ ꯄꯤꯊꯛꯄ ꯆꯠꯄ ꯇꯤꯝꯗ ꯑꯦꯝꯕꯨꯁ ꯇꯧꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤꯗ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯕ ꯑꯩꯈꯣꯏꯒꯤ ꯊꯪꯅꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯃꯁꯤ ꯄꯣꯂꯤꯑꯣ ꯐ꯭ꯔꯤ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏꯁꯤꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯕꯅꯤꯅ ꯌꯥꯝꯅ ꯂꯧꯅꯒꯟꯕꯁꯨ ꯑꯣꯏꯕꯅꯤꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕꯗꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯐꯅ ꯀꯨꯏꯔꯦ ꯆꯍꯤ ꯐꯅ ꯀꯨꯏꯔꯦ ꯍꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯄꯥꯛꯇꯛꯅꯅ ꯄꯤꯊꯛꯄꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯦꯖ 2 ꯊꯣꯛꯅ ꯄꯤꯊꯛꯀꯨꯝ ꯇꯧꯅꯤ ꯑꯍꯥꯟꯕ ꯑꯁꯤ ꯍꯧꯔꯒ ꯑꯅꯤꯁꯨꯕ ꯗꯣꯖ ꯑꯃꯨꯛ ꯄꯤꯊꯛꯄ꯭ꯔꯥ ꯑꯃꯨꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯀꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯩꯖꯗ꯭ꯔꯦ ꯇꯧꯏꯒꯨꯝꯕꯁꯨꯡ ꯌꯨꯝꯊꯪꯅꯕ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯍꯦꯛꯇ ꯅꯥꯔꯛꯄ ꯌꯥꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯄꯨꯊꯣꯛꯄꯤꯗꯅ ꯄꯣꯂꯤꯑꯣ ꯄꯤꯊꯛꯄꯤꯕ ꯑꯗꯩ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯄꯣꯂꯤꯑꯣ ꯄꯤꯊꯛꯄꯗ ꯑꯉꯥꯡ ꯂꯩꯈꯤꯗꯕ ꯌꯥꯎꯏ ꯃꯗꯨ ꯍꯤꯗꯥꯛꯇꯨꯅꯗꯤ ꯅꯠꯇꯕꯖꯥꯠꯅꯤ ꯃꯇꯥꯡ ꯆꯥꯅꯔꯨꯕ ꯈꯣꯠꯂꯨꯕ ꯌꯥꯎꯕꯒꯤ ꯀꯩꯅꯣꯁꯤ ꯂꯩꯈꯤ ꯑꯗꯨ ꯃꯌꯥꯝꯗ ꯃꯤꯄꯥꯏꯅꯕꯕꯨꯗꯤ ꯄꯣꯛꯈꯤ ꯑꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯨ ꯑꯝꯇ ꯊꯣꯛꯇꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯄꯣꯂꯤꯑꯣ ꯗ꯭ꯔꯣꯞ ꯄꯤꯊꯛꯄꯁꯤꯗ ꯊꯣꯏꯗꯣꯛꯄ ꯑꯉꯥꯡꯗ ꯁꯣꯛꯄ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨ ꯊꯥꯖꯅꯕꯗꯨꯁꯨ ꯂꯩꯗꯤ ꯂꯩꯔꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯃꯈꯩꯗꯤ ꯃꯥꯒꯤ ꯆꯍꯤ 0 to 5ꯒꯤ ꯀꯩꯅꯣꯁꯤ ꯍꯦꯛꯇ ꯑꯔꯩꯕ ꯃꯈꯩꯗꯤ ꯄꯨꯊꯣꯛꯑꯒ ꯄꯤꯊꯛꯅꯕ ꯇꯧꯅꯔꯦ ꯄꯤꯊꯛꯅꯔꯦ ꯑꯗꯨꯅ ꯃꯁꯤ ꯃꯤꯌꯥꯝꯅꯕꯨꯗꯤ ꯊꯥꯖꯕ ꯂꯩꯔꯦ ꯍꯥꯏꯅ ꯑꯩ ꯂꯧꯏ ꯑꯗꯣ ꯆꯤꯊ ꯅꯥꯟꯗꯍꯧꯕ ꯂꯩꯇꯅꯕ ꯆꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯖꯒꯥꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯏꯝꯃꯨꯅꯥꯏꯖꯦꯁꯟꯒꯤ ꯀꯩꯅꯣꯁꯦ ꯈꯣꯡꯊꯥꯡꯁꯦ ꯆꯪꯁꯤꯟꯕ ꯉꯝꯅꯕ ꯇꯧꯏ ꯉꯁꯥꯏꯒꯤ ꯗꯣꯛꯇꯔꯅ ꯁꯤꯗ ꯂꯩꯔꯤꯕ ꯅꯔꯁꯅ ꯌꯧꯁꯤꯟ ꯉꯝꯗ꯭ꯔꯁꯨ ꯃꯥꯒꯤ ꯂꯣꯀꯦꯜꯗꯨ ꯂꯩꯔꯤꯕ ꯑꯪꯒꯟꯋꯥꯗꯤ ꯋꯥꯔꯀꯔꯅꯤ ꯈꯪꯗꯦ ꯑꯁꯥ ꯋꯥꯔꯀꯔꯅꯤ ꯈꯪꯗꯦ ꯃꯌꯥꯝꯁꯤꯅ ꯇꯧꯔꯒ ꯑꯗꯨꯝ ꯋꯥꯠꯂꯤꯉꯩꯗꯒꯤ ꯀꯩꯅꯣ ꯍꯤꯗꯥꯛꯇꯨ ꯊꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯗꯨꯝ ꯄꯤꯊꯛꯄꯅꯤ ꯑꯗꯣ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯗ ꯌꯥꯗꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯃꯔꯨꯑꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯁꯍꯖꯣꯛ ꯄꯤꯕ ꯁꯧꯒꯠꯄ ꯃꯆꯥꯁꯤꯡ ꯄꯤꯊꯍꯧꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯌꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯂꯧꯏ ꯇꯥꯃꯣ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯑꯩꯈꯣꯏꯁꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟ ꯑꯩꯈꯣꯏ MDUꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯊꯤꯌꯦꯇꯔ ꯁꯦꯟꯇꯔ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯅꯤ ꯄꯨꯜꯂꯒ ꯁꯤꯟꯕ ꯑꯩꯈꯣꯏꯒꯤ 50ꯔꯛ ꯁꯨꯕ ꯑꯩꯈꯣꯏ ꯁꯣꯔꯠ ꯄ꯭ꯂꯦ ꯀꯝꯄꯤꯇꯤꯁꯟ ꯐꯣꯔ ꯀ꯭ꯔꯤꯌꯦꯇꯤꯞ ꯗꯤꯔꯦꯛꯇꯔꯁ 2019ꯒꯤ ꯃꯅꯥ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯩꯈꯣꯏ CF ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯀꯣꯠ ꯇꯧꯔꯒ ꯐꯣꯡꯅꯔꯤ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯃꯥꯂꯦꯝꯗ ꯁꯤꯡꯊꯥꯔꯤꯕ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯁꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤ ꯑꯩꯈꯣꯏ ꯀꯜꯆꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯊꯥꯎ ꯌꯥꯎꯗ꯭ꯔꯕ ꯒꯥꯔꯤ ꯑꯃꯒ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯏ ꯅꯨꯡꯅꯥꯡꯕ ꯑꯃꯔꯣꯝꯗꯁꯨ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯜꯆꯔꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯁꯥꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯋꯥꯐꯝ ꯑꯅꯤꯈꯛ ꯐꯣꯡꯗꯣꯛꯈꯤ ꯑꯗꯣ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯜꯆꯔꯁꯨ ꯃꯅꯤꯄꯨꯔꯗ ꯁꯛ ꯇꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗꯣ ꯃꯁꯤꯗ ꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯗꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯄꯣꯛ ꯑꯣꯏꯅ ꯄꯩꯁꯥ ꯌꯥꯝ ꯀꯥꯏꯗꯦ ꯍꯥꯏꯕꯅꯤꯅꯦ ꯄꯩꯁꯥ ꯂꯩꯇꯕꯗꯨꯒꯤ
ꯀꯥꯏꯅꯤꯡꯗꯗꯅ ꯀꯥꯏꯗꯕꯗꯤ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯃꯥꯜꯂꯦ ꯑꯗ ꯄꯩꯁꯥꯁꯤ ꯂꯥꯏꯔꯕ ꯁ꯭ꯇꯦꯠ ꯑꯣꯏꯕꯁꯤꯅ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃꯈꯛ ꯒꯃꯦꯟꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯒꯤ ꯃꯃꯥꯡꯒꯤ ꯒꯃꯦꯟꯒꯤ ꯃꯇꯝꯗ ꯂꯤꯡꯉꯝꯃꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯅ आर्ट एंड कल्चर से योखनब अखोगी सिदसु मयाम अमसु मुक ट्रेन तौननब कोननब तौबा याम चावबा आसा चावबा याम विजन याम चावबा कनो म खगने अदु उजिक मपुंग मरी फाब ngamdana lei mamdi madu पैसा gi wathau tabadina ana seda पैसा yaudagadi yade से कनुमना है आर्ट एंड कल्चर मखाले सेंट्रल लाइब्रेरी है सेंट्रल लाइब्रेरी पीब बजेट से लाइब्रेरी लौरीब थौदांग से अदुम मटिक चावरेब समाजसिदा कोई कनोसिदा मरु ओइग्रबा लाइब्रेरी दा थादरिब पैसा से हाइकु मनारा योमगुमने खितंग कक थादेब याम थादरगदी राजा राममोहन रोय लाइब्रेरी फाउंडेशन सो मोइदि मैचिंग शेयर लैबनिना याम थादे मोइ याम थादर याम जाखरगदौदो थादब ngamdabui port ama lay aduna masi koigi state ki sel thungi phibum se kamaina phagat kadege kamai tawgadege haibase tax sengat pe wanga gataba koigi lau gi inkol gi ising gi mai gi tax hanan lorum basang dagi henjin loraga adege koigi excise duty henjin loraga sel hena tane haibana tab oi adusu tawbu yai adu atoppa mai kai desu kamain torga akhoi kanosi hengalan ba ya ga de ge haibasi khoi government na khannaraga thabak khara di sanction ba chumra mamang da khoi gi mapan gi farm singa MU sign tawna gi ba mayam lei madu uji phawdi thabak to onthokpa si ude khoi hujik lei ba government sigi ahan ba कोई संगाई फेस्टिवल की दुदा कोई अचौबा बिजनेस समिट अम पांगथोकना MU से आयता फनाम तौना की बनेबा अदुगी दोजी हमता कनो जे मेटेरियलाइज तौदे हैना आई लौजे अदु द सुम मयामम तौरागा दि खरम मखैदि फगत कनेना आई लौजे अदु मसी कमाइन तौरगा खोगी सेल थोगे फियम जे फगलबजे नीबसु यादरे आसोमगे सेंटर दा निरप बीबी बसु ओइदे स्टेट शाप पुथोप ngam kanadaba hojik laiba je Netherlands Manipur da hostal am linge hedna haidi Manipur ka me harau harauna lingadawni na kairau kendra da lam yengna lam du leire en kanda matching share am yaw du puthok pagi matang la ko degi government tumin election ngare hoi maning halasian gi maning lera ham san bu samana ngare bomde puthok ngam da puthur ngai leitab duna adege hujikjo kanogi ramsagi SSA gi osasi tolo pibo ngamdri sida asaubo kanu hanna piramba matching share do hanna hengan ki bui forum su lei ana state government da paisa leitabrina sigi forama are DA makta da hujiki 2016 dagera 19 gi kanu bogi 3% da DA piro aro kanu de 3% pini hai October mamangi sigi kanu mayam si laibak thi hai tai da laiba imungi masa masu urubugi hai bu tare adubu kanu na imung du chawkhatna ba sel thokna ba akogi sel thong phum phagana ba honabadi sangi sangi taw du atai makha ta paw sing yam paw da khoi chief minister NBN khoi grang delhi chibi paw loimak phongi du tongan tongan ba headline sing pinai ado pongna phom paw se dadi NBN BJP gi khoi nandaga udadno wari khana khre hai khoi BJP gi JP nanda sing asi national president ne law thokla ba yai ha paw mu su lei ri bani ado marak tu da ngasi je khoi prime minister preside taw kan BJP gi chief minister sing MLA sing deputy minister CM sing unana ba gi su mi pham lagani hai amarom dona mu chief minister gi khongsa sin khoi state asing oiba ministry settle gi oiba amu development gi oiba famsing khanarak pa yai haiba phom amu tongan tongan pawje sing da piri oirli famsing da pun kuma yeng ba hojik leiba ani ne khona yeng bu yari se amana akhoi state ki president hapa ma adagi ani subana di support adi national president amma khalani khalamatung da state ki su
ꯕꯣꯇꯥꯝ ꯂꯣꯏꯔꯛꯑꯕꯅꯤ ꯈꯟꯒꯗꯣꯔꯤꯅꯦꯕ ꯀꯅꯥ ꯈꯟꯒꯗꯒꯦꯁꯨ ꯑꯔꯨꯕ ꯑꯃꯅꯦꯕ ꯃꯤꯑꯣꯏ ꯇꯔꯨꯛꯅꯁꯨ ꯇꯥꯟꯅꯔꯤ ꯍꯥꯏ ꯃꯉꯥ ꯇꯔꯨꯛ ꯊꯣꯛꯂꯛꯏ ꯍꯥꯏꯔꯤ ꯁꯤ ꯀꯅꯥ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯈꯟꯅꯔꯅꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯔꯤꯁꯐꯜꯗꯨꯝꯕ ꯔꯤꯁꯐꯜꯁꯤꯁꯨ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯇꯧꯕ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯍꯥꯏꯁꯤ ꯑꯃꯨꯛ ꯆꯤꯡꯅꯔꯤꯕꯅꯦꯕ ꯇꯁꯦꯡꯅ ꯇꯧꯗꯣꯏ ꯖꯥꯠꯂꯥ ꯀꯥ ꯍꯥꯏꯅ ꯇꯧꯔꯣꯏꯗꯣꯏ ꯖꯥꯠꯂꯥ ꯁꯤꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯂꯩꯔꯤꯕꯅꯦꯕ ꯇꯧꯔꯒ ꯂꯧꯊꯣꯛ ꯀꯅꯥ ꯂꯧꯊꯣꯛ ꯀꯅꯥ ꯍꯥꯞꯄꯗꯣꯏꯅꯣ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯈꯛꯅꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯃꯣꯏ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤꯈꯛ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯒ ꯂꯣꯏꯅ ꯅꯦꯝꯊꯕ ꯌꯥꯔꯗ꯭ꯔꯥ ꯑꯗ ꯅꯦꯝꯊꯔꯣꯏꯗꯧ ꯑꯣꯏꯔꯗꯤ ꯁꯤꯜꯂꯨ ꯀꯩ ꯀꯥꯟꯅꯔꯤ ꯁꯤꯒꯨꯝꯕꯁꯤ ꯃꯌꯥꯝꯈꯛ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯀꯣꯛ ꯌꯥꯝ ꯁꯥꯕ ꯄꯣꯠ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯑꯁꯤꯒꯤ ꯀꯩꯅꯣꯒꯤ ꯔꯤꯁꯐꯜꯒ ꯀꯩꯅꯣꯒꯁꯦ ꯑꯗꯨꯅ ꯁꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯑꯃ ꯂꯧꯕꯒꯤ ꯇꯉꯥꯏ ꯐꯗꯕꯗꯤ ꯂꯩꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯧꯔꯨꯔꯒ ꯃꯗꯨꯒꯤ ꯐꯠꯇꯕ ꯀꯩꯅꯣ ꯂꯥꯛꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯗꯥꯏꯗꯨ ꯃꯊꯟꯇꯅ ꯂꯧꯕ ꯁꯦꯟꯇꯔꯒꯤ ꯀꯩꯅꯣꯒ ꯃꯣꯏꯒꯤ ꯑꯦꯗꯚꯥꯏꯁ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯅꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯈꯔ ꯀꯩꯅꯣ ꯇꯧꯕꯁꯨ ꯂꯩꯗꯅ ꯉꯥꯛꯂꯧ ꯑꯣꯏꯕꯁꯨ ꯂꯩꯗꯅ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯜꯂꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯔꯤꯁꯐꯜ ꯀꯩꯅꯣ ꯃꯥꯡꯗ ꯇꯥ ꯂꯩꯕꯅꯤꯅ ꯍꯟꯗꯛꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯗꯤꯜꯂꯤ ꯈꯣꯡꯆꯠꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣꯅꯤ ꯊꯣꯛꯂꯛꯄꯗ ꯃꯣꯃꯣꯟꯗꯣ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯨꯛꯊꯔꯒ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯌꯦꯡꯕꯕꯨ ꯌꯥꯕꯖꯥꯠꯅꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯇꯧꯗꯣꯏꯁꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯈꯛ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯀꯔꯤꯅꯣ ꯇꯧꯒꯗꯧꯕ ꯊꯕꯛꯁꯦ ꯏꯂꯦꯛꯁꯟꯁꯨ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯅ ꯃꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤ ꯑꯗꯣ ꯁꯤꯝꯁꯦ ꯊꯣꯛꯂꯒ ꯀꯔꯤ ꯇꯧꯔꯒꯗꯤ ꯔꯤꯁꯐꯜ ꯇꯧꯗꯣꯏꯕ꯭ꯔꯥ ꯇꯧꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯗꯤ ꯁꯤꯟꯗꯕꯗꯤ ꯌꯥꯔꯔꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯁꯤꯅꯕꯨ ꯃꯈꯥꯕꯨ ꯑꯣꯏꯊꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯉꯁꯥꯏꯒꯤ ꯑꯃ ꯀꯩꯅꯣꯝꯗꯤ ꯂꯩꯕꯨꯗꯤ ꯂꯩꯖꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯁꯤꯜꯂꯦ ꯉꯁꯥꯏ ꯑꯃꯣꯏꯁꯦ ꯇꯥꯝꯗ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯀꯩꯅꯣꯗꯤ ꯇꯧꯗ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯅ ꯆꯤꯞꯁ ꯗꯤꯜꯂꯤꯗ ꯊꯣꯛꯂꯛꯑꯒ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯁꯨ ꯑꯩꯈꯣꯏ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯐꯣꯡꯉꯤ ꯑꯩꯈꯣꯏ ꯑꯥꯔ ꯑꯣ ꯄ꯭ꯌꯨꯔꯤꯐꯥꯌꯔꯁꯤꯡ ꯊꯤꯡꯅꯕ ꯅꯦꯁꯅꯦꯜ ꯒ꯭ꯔꯤꯟ ꯇ꯭ꯔꯤꯕꯨꯅꯦꯜꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯌꯥꯎꯔꯤ ꯇꯥꯃꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯑꯣ ꯄ꯭ꯌꯨꯔꯤꯐꯥꯌꯔꯁꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯣ ꯊꯤꯡꯅꯕ ꯒ꯭ꯔꯤꯟ ꯇ꯭ꯔꯤꯕꯨꯅꯦꯜꯅ ꯄꯤꯔꯛꯄꯁꯦ ꯒ꯭ꯔꯤꯟ ꯇ꯭ꯔꯤꯕꯨꯅꯦꯜꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯤꯅꯤꯁꯇꯔꯗ ꯈꯪꯍꯜꯂꯛꯏꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯀꯩꯁꯥꯝꯄꯥꯠ ꯊꯤꯌꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯀꯤ ꯑꯣꯐꯤꯁꯇꯁꯨ ꯑꯅꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯏꯁꯤꯡ ꯊꯛꯅꯔꯤꯁꯦ ꯉꯔꯥꯡ ꯄꯥꯎꯁꯤ ꯊꯦꯡꯅꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯊꯥ ꯆꯥꯔꯤꯅꯦ ꯑꯩꯁ ꯉꯁꯥꯏꯒꯤ ꯐꯠꯇꯦ ꯍꯥꯏꯕ ꯑꯃꯗꯤ ꯍꯥꯏꯔꯛꯑꯕꯅꯤꯅ ꯃꯣꯏꯁꯨ ꯊꯤꯖꯤꯜꯂ ꯍꯥꯏꯕꯅꯤ ꯆꯨꯝꯃꯝꯒꯅꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯇꯧꯅꯔꯛꯄꯁꯤ ꯂꯩꯉꯣꯏꯒ ꯅꯨꯡꯀꯨꯞꯀ ꯂꯦꯌꯔ ꯁꯦꯝꯃꯒ ꯆꯨꯝꯃꯝꯕꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯥꯎꯔꯛꯄꯁꯤ ꯏꯁꯤꯡ ꯀꯃꯥꯏꯅ ꯄ꯭ꯌꯨꯔꯤꯐꯥꯏ ꯇꯧꯗꯒꯦ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯅ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯐꯤꯜꯇꯔꯁꯦ ꯆꯣꯛ ꯇꯧꯔꯒ ꯇꯧꯕ ꯑꯃ ꯂꯩꯗꯅ ꯍꯧꯖꯤꯛꯇꯤ ꯃꯗꯨꯁꯨ ꯑꯃꯨꯛ ꯑꯌꯥꯝꯕ ꯇꯧꯅꯈꯤꯗꯦ ꯑꯥꯔꯣꯒꯤ ꯀꯩꯅꯣꯁꯤ ꯂꯣꯏ ꯇꯧꯅꯈ꯭ꯔꯦꯕ ꯁꯤꯁꯇꯦꯝ ꯇꯧꯔꯦꯕ ꯀꯩꯅꯣꯝ ꯅꯞꯄꯒ ꯇꯧꯔꯒ ꯌꯨꯝꯗ ꯁꯤꯖꯤꯟꯅꯔꯤꯁꯤꯁꯨ ꯑꯥꯔꯣꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯌꯨꯝꯒꯤꯗꯨꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯌꯥꯎꯗꯦ ꯍꯥꯏꯕꯅꯤ ꯁꯤꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯇꯧꯔꯒ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯨꯝ ꯑꯌꯥꯝꯕꯗ ꯑꯣꯐꯤꯁ ꯑꯌꯥꯝꯕꯗ ꯁ꯭ꯀꯨꯜ ꯑꯌꯥꯝꯕꯗ ꯃꯁꯤ ꯂꯣꯏ ꯂꯩꯌꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯁꯤ ꯂꯣꯏꯅꯃꯛ ꯊꯤꯡꯈꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤꯁꯨ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯅꯤ ꯄꯣꯛꯅꯐꯝ ꯄꯥꯎꯁꯤꯗ ꯀꯣꯠ ꯇꯧꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯐꯥꯏꯠ ꯃꯦꯆꯤꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯇꯣꯇꯦꯜ ꯁꯣꯂꯤꯠ ꯗꯤꯖꯣꯜꯞꯁꯤ 500 ꯃꯤꯂꯤꯒ꯭ꯔꯥꯝꯒꯤ ꯃꯅꯨꯡꯗ ꯂꯩꯕꯒꯣꯏꯅꯤ ꯑꯗꯣ ꯃꯅꯨꯡꯗ ꯂꯩꯇꯕ ꯀꯥꯡꯕꯨꯗꯤ ꯑꯃꯨꯛ ꯊꯤꯡꯉꯣꯏꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯗꯤ 500ꯒꯤ ꯑꯊꯤꯡꯕ ꯊꯝꯕ ꯄꯣꯠꯁꯤ ꯅꯠꯇꯕꯤꯗ 500ꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯕꯁꯤꯡ ꯑꯣꯏꯅ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯑꯄꯤꯜ ꯑꯃꯁꯨ ꯇꯧꯕ ꯃꯊꯧ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯂꯥꯛꯏ ꯃꯥꯅꯦ ꯇꯥꯃꯣꯗꯣ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯁꯨ ꯌꯥꯎꯔꯤ ꯄꯣꯛꯅꯐꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯨꯡꯅꯥꯡꯒꯤ ꯑꯣꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯦ ꯃꯤꯁꯟ ꯍꯧꯗꯣꯛꯈꯤꯕ ꯆꯍꯤ 7 ꯐꯥꯎꯕ ꯐꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯥꯏ ꯚꯤꯂꯦꯖꯇꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯣꯏꯕꯁꯤꯡ ꯃꯆꯥꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄꯗꯒꯤ ꯃꯤꯀꯨꯞꯇ ꯎꯕ ꯐꯪꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯁ꯭ꯀꯨꯜ ꯁꯪ ꯂꯩꯇꯕꯒꯤ ꯑꯗꯒꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝꯅꯆꯤꯡꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯕꯒꯤ ꯄꯥꯎ ꯑꯃꯈꯛ ꯁꯤꯗꯩꯗ ꯌꯥꯎꯔꯤ ꯇꯥꯃꯣ ꯁꯤꯗꯗꯤ ꯂꯩꯉꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯌꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯅ ꯎꯠꯂꯕ꯭ꯔꯅ ꯈꯜꯂꯤ ꯑꯗꯣ ꯁꯤꯗꯗꯤ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯂꯩꯉꯥꯛꯅ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯀꯩ ꯂꯩꯕꯤꯒꯦ ꯃꯁꯤ ꯁ꯭ꯀꯨꯜꯁꯤꯡ ꯂꯩꯕ ꯃꯌꯥꯝꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯍꯦꯛꯇ ꯗꯣꯛ ꯂꯥꯎꯅ ꯂꯤꯡꯈꯠꯈꯤꯕꯗꯤ ꯌꯥꯎꯕꯖꯥꯠ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯝꯗꯝꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ ꯂꯤꯡꯈꯠꯂꯦꯔꯒ ꯀꯣꯟꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯧꯁꯤꯜꯂꯛꯈꯤꯕꯒ ꯑꯣꯏꯅ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯄꯣꯠꯇꯤ ꯁ꯭ꯀꯨल ꯑꯃ ꯊꯝꯅꯕ ꯁ꯭ꯀꯨल ꯑꯃ ꯑꯐꯕ ꯁ꯭ꯀꯨल ꯑꯃ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯗ ꯒꯚꯔꯟꯃꯦꯟꯠ ꯉꯥꯛꯇꯗ ꯏꯟꯊꯣꯛꯄꯗꯤ ꯆꯨꯝꯗꯦ ꯑꯩꯈꯣꯏꯒꯤ
ꯂꯩꯔꯤꯕ ꯚꯤꯂꯦꯖꯗꯨꯒ ꯚꯤꯂꯦꯖꯗꯨꯅꯁꯨ ꯈꯔ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯀꯩꯅꯣꯒꯤ ꯁ꯭ꯀꯨꯜ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯒꯗꯤ ꯚꯤꯂꯦꯖꯗꯨꯅ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯄꯤꯕꯁꯨ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯂꯤꯡꯉꯤꯗꯅ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯏ ꯂꯤꯡꯈꯠꯄꯤꯕ ꯌꯥꯏ ꯒꯃꯦꯟꯒꯤ ꯃꯇꯦꯡ ꯂꯧꯕ ꯌꯥꯏ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯁꯤꯁꯨ ꯋꯥꯐꯝ ꯑꯃꯅꯤꯀꯣ ꯑꯗꯒꯤ ꯍꯥꯟꯅꯗꯩ ꯂꯩꯔꯛꯄ ꯐꯤꯕꯝ ꯐꯠꯇꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯒꯃꯦꯟꯅ ꯌꯦꯡꯁꯤꯟꯕ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯃꯅ ꯊꯝꯃꯒ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯗꯨꯗꯤ ꯆꯨꯝꯗꯦ ꯀꯩꯅꯣ ꯇꯧꯕ ꯆꯪꯉꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛ ꯎꯗꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯍꯥꯏꯁꯤ ꯃꯤꯠ ꯇꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅꯔꯤꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯤꯛ ꯍꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯒꯃꯦꯟꯒꯤ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯁꯦꯝꯃꯒ ꯆꯪꯁꯤꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯤꯛ ꯍꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯂꯩ ꯌꯥꯔꯣꯏꯅ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯂꯩꯕ ꯌꯥꯎꯔꯤꯕꯁꯤ ꯒꯃꯦꯟꯅ ꯈꯪꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯌꯥꯝ ꯄꯥꯛ ꯆꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯂꯝ ꯑꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯅꯠꯇꯦ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯗꯨꯅ ꯒꯃꯦꯟꯅ ꯈꯪꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯈꯕꯔꯗ ꯐꯣꯡꯉꯕꯅꯤꯅ ꯒꯃꯦꯟ ꯈꯪꯉꯦ ꯈꯪꯉꯕ ꯃꯇꯨꯡꯁꯤꯗꯗꯤ ꯒꯃꯦꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤꯅ ꯑꯩ ꯊꯥꯖꯩ ꯇꯧꯁꯨ ꯇꯧꯍꯟꯅꯤꯡꯉꯤ ꯑꯍꯣꯏ ꯇꯧꯕꯁꯨ ꯑꯣꯏꯁꯅꯨ ꯇꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯑꯃꯇꯪꯒꯤ ꯀꯥꯏꯅ ꯅꯨꯃꯤꯠ ꯇꯥꯟꯖꯥꯗ ꯂꯧꯖꯒꯦ ꯄꯤꯅꯕꯤꯁꯤ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯋꯥꯕꯤꯔꯒꯅꯨ ꯃꯦꯗꯤꯂꯦꯟꯅ ꯄꯨꯡ 24 ꯆꯨꯞꯅ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯊꯤꯟꯕ ꯂꯥꯛꯄꯗ ꯅꯠꯇꯅ ꯏꯟꯁꯇꯣꯂꯦꯁꯟ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯃꯁꯤꯇ ꯅꯠꯇꯅ ꯗꯔꯀꯥꯔ ꯂꯩꯕ ꯑꯣꯛꯁꯤꯖꯦꯟ ꯔꯤꯒꯨꯂꯦꯇꯔ ꯑꯃꯗꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁꯅꯆꯤꯡꯕ ꯄꯨꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯔꯤ ꯂꯣꯏꯅꯅ ꯑꯅꯥꯕꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯦꯗꯤꯀꯦꯜ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯐꯣꯜꯗꯦꯕꯜ ꯕꯦꯗ ꯁꯛꯁꯟ ꯃꯦꯆꯤꯟ ꯔꯤꯒꯨꯂꯦꯇꯔ ꯃꯣꯅꯤꯇꯔ ꯅꯦꯕ꯭ꯌꯨꯂꯥꯏꯖꯔ ꯋꯤꯜꯆꯤꯌꯔ ꯑꯃꯗꯤ ꯑꯣꯛꯁꯤꯃꯤꯇꯔꯅꯆꯤꯡꯕ ꯂꯩꯕ ꯑꯃꯗꯤ ꯋꯥꯏꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯑꯗꯣꯝꯁꯨ ꯉꯁꯤꯃꯛ ꯀꯣꯜ ꯇꯧꯗꯨꯅ ꯇꯥꯟꯅꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 9205987988 ꯑꯃꯗꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯕꯤꯗꯨꯅ ꯃꯦꯗꯤꯂꯦꯟ ꯑꯦꯞ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯑꯩꯈꯣꯏ ꯐꯣꯡꯕ ꯄꯥꯎ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡꯗꯁꯨ ꯀꯣꯠ ꯇꯧꯏ ꯑꯗꯨ ꯃꯣꯏꯁꯤꯅ ꯕꯦꯅꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯐꯣꯡꯉꯤ ꯑꯗꯣ ꯐꯣꯡꯉꯤꯕ ꯄꯥꯎꯁꯦ ꯑꯩꯈꯣꯏ KNOꯒ ꯑꯩꯈꯣꯏꯒꯤ NPGꯒ ꯑꯩꯈꯣꯏ ꯑꯦꯀꯣꯔꯠ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯔꯨꯞ NNPGꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ KNOꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯑꯀꯥꯏꯕ ꯄꯤꯅꯗꯅꯕ ꯑꯩꯈꯣꯏ ꯁꯍꯤ ꯑꯩꯈꯣꯏ ꯄꯤꯅꯕꯅꯤ ꯃꯁꯤꯃꯛꯇꯤ ꯌꯥꯝ ꯑꯁꯦꯡꯕ ꯑꯐꯕ ꯑꯃ ꯑꯣꯏꯌꯦꯅ ꯈꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏ NNCN IMꯒꯤꯁꯨ ꯑꯩꯈꯣই ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ NPGꯒꯤ ꯑꯣꯏꯕꯁꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯍꯥꯟ ꯑꯩꯈꯣꯏ ꯗꯤꯃꯥꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕ RN ꯔꯕꯤꯒ ꯎꯅꯈꯤꯕꯗꯁꯨ ꯇꯣꯉꯥꯟ ꯃꯐꯝ ꯀꯌꯥ ꯊꯝꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯃꯨꯛ ꯀꯨꯀꯤ ꯆꯤꯐ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯥꯒꯥꯒꯤ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯨꯀꯤꯒꯤ ꯂꯝ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨ ꯀꯩꯒꯨꯝꯕ ꯅꯥꯒꯥꯁꯤꯡꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯄꯤ ꯇꯥꯔꯒꯗꯤ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛꯀꯨ ꯄꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯨꯀꯤ ꯆꯤꯐ ꯀꯥꯎꯟꯁꯤꯜꯒꯤ ꯗꯥꯕꯤ ꯇꯧꯈꯤꯕꯁꯨ ꯂꯩꯔꯦ ꯑꯗꯨꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯐꯥꯎꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯒꯣꯕꯔꯅꯔꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯐꯥꯎꯕ ꯄꯤꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯑꯣꯏꯔꯛꯏꯕ ꯇ꯭ꯔꯥꯟꯁꯤꯁꯟꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡ KNO ꯑꯃꯁꯨꯡ NNPGꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯏꯟ ꯑꯃ ꯇꯧꯅꯕꯁꯤꯗꯤ ꯃꯃꯥꯡꯒꯤ ꯊꯥꯁꯤꯒꯤ 10ꯗ ꯇꯧꯅꯈꯤꯕꯅꯤ ꯑꯗꯨ ꯉꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯈꯛꯇꯅꯤ ꯈꯪꯅꯔꯛꯏꯁꯤꯅ ꯑꯗꯣ ꯁꯤꯒꯤ ꯁꯥꯏꯟꯁꯤ ꯇꯧꯅꯕ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯂꯩꯈꯥꯝꯃꯒ ꯂꯩꯈꯤꯉꯩ ꯆꯩꯔꯛꯇꯨꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯀꯤ ꯆꯤꯐ ꯀꯥꯎꯟꯁꯤꯜꯅꯒ ꯊꯝꯃꯤꯕ ꯋꯥꯐꯝ ꯑꯗ ꯁꯣꯝ ꯅꯥꯀꯟꯗꯅ ꯉꯍꯥꯟ ꯑꯩꯈꯣꯏꯒꯤ RN ꯔꯕꯤꯒ ꯎꯅꯕ ꯃꯇꯝꯗꯅ NNCN IMꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯄꯨꯝꯅꯃꯛꯇꯨꯁꯨ ꯌꯦꯡꯉꯀꯥꯟꯗꯗꯤ ꯇꯥꯏꯑꯣꯟꯅꯕ ꯑꯃ ꯊꯣꯛꯑꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯂꯩꯔꯤꯁꯦ ꯇꯥꯃꯣ ꯁꯤꯗꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯒꯦ NNCN IMꯒ NNPGꯒ ꯇꯣꯉꯥꯟ NNCN IMꯅ ꯑꯇꯣꯞꯄ ꯑꯃ NNPGꯁꯤꯅ NNCN IMꯗꯒꯤ ꯀꯔꯤꯗꯒꯤ ꯀꯥꯏꯊꯔꯒ ꯁꯦꯝꯃꯛꯈꯤꯕ ꯇꯣꯉꯥꯟꯕ ꯂꯨꯞ 7 ꯃꯗꯨꯒꯤ ꯑꯄꯨꯟꯕꯅꯤ ꯉꯁꯥꯏ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯔꯨꯞ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯒꯤ ꯋꯥꯔꯤ ꯁꯥꯕꯁꯨ ꯃꯣꯏꯁꯦ ꯄꯨꯟꯅ ꯁꯥꯗꯕꯅꯤ ꯇꯣꯉꯥꯟ NNCN IMꯒ ꯃꯣꯏꯒ ꯇꯣꯉꯥꯟ ꯁꯥꯕꯅꯤ ꯑꯗ ꯉꯁꯥꯏꯒꯤ ꯀꯨꯀꯤ KNOꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ 3 ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯦ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅꯦ ꯃꯣꯏꯅꯦ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯤꯁꯇꯣꯛ ꯆꯠꯊꯔꯤ ꯃꯣꯏꯒꯤ ꯗꯤꯃꯥꯟꯁꯨ ꯂꯩ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯁꯦꯝꯒꯗꯧꯅꯤ ꯍꯥꯏꯕꯒꯤ ꯀꯨꯀꯤꯒꯤ
की टेरिटोरियल काउंसिल हनकती कुकी वो हाइदे जेमई एबा कनो मा हाइब्रा अमता तौरगा डिमांड तौब लई अदगी सिग मरक्सिदा अतोप मुसु लई अखोगी कुकी इन बिना हेक हाइबा अखोगी कुकी जेनोसाइड नागाना चथगिबा कुकी जेनोसाइड मदुगी वारोइसिन प्रोक्लिंगेदा नागागी पीस प्रोसेस लोशन ब यारोय हाइना तौबा अमसु लई अना नागागी सिगी कनुसी हेक लागो मतमदा कुकी की माइकेदगी हेक थांजिलकबो मदि लई मदु हौजिकी सिना केनोगा एनएनपीजी गा एकोड साइन तौनगिबसिना ngसाइगी कुकी सिंगसी तुबिन लेरद्रा लेरोद्रा हाइबगी चौवांग अमा नत्रग एनएसएन आइ तोंगाना ताहौरद्रा अनि याना चखरगा मोइ तोंगान ताहौरद्रा सोमदगी हेक लाउरपा खुरो थांबगुम थांगनबगुम बदु अंदोखरद्रा हाइबगी कनोबो वाहंग अमदी लई अदो ngसाइगी ग्रुप अनि सिना सुंबा वाफुम खरदा यानबो पुरक्तना मोइ पुन संगसिन मिनेसि हाइबसे याम फै तौदो मदुना अखोगी मणिपुर की अखोगी सिदा पुनः खुंदामिनरिबा मणिपुर तोगान तोंबा जाति कालुक म्यान पुनः खुंदामिनरिबा मणिपुर दा कोई लैबा हौजिक लैबा फिबम से मसिदा अकाइबा अहोंबा अमत्ता पोरुक्तबदी ओइसनु पोरुक्नबा सिलागदी मदु म्यामना यानगनी हाजदे तावदु मखाता कोई सनोई सिंगी याम लाइबक थी बाइता कोई कुमल लंपाक के कोई लंपाक की कोई एसजीजी स्कीम की सनोई सिंगी कोई मुथलगनी है पो मसु थोले अदो ngarang से दुगुम सनोई सिंग मुथलपदु यारो है सनोई सिंग नसु कोई प्रोटेस्ट तौबा म पार सनोई सिंगी पुंगदी अपाम फमसु कोई फोंगदोखरे पाउंगदा हौजी याम लुरिबदी कोई इसम जमना कोई जुमथंग लेबो गुवाहाटी चथरिबो कोई खेलो इंडिया दा हुमक सुबदा कोई मणिपुर से दुकी मति रेंक हाइदरगा हौजी 13 सुबो पोजिशन दा गोल तरा खक लौरग लेनी अदो मणिपुर कोई आरएल कल्चर सु स्पोर्ट ना मालेम ना मणिपुर सताई हाइनरी अदो अदुगुम कोई सानरोसिंग पुथोपम ओइबो मफम से दिगे मु मुथलगनी अमा हाना हारा कोसदी सानरोसिंग दी अकन साफु मने ना लवे अदो सि खोंथांग सि दामक मा येंगागे अखोगी से लैगिद्रबा आरके जोइचंद्रना यूनियन Minister of State Sports, Youth Affairs and Sports ओरिंगेदा कोई ताएलदा सिगी कनो पोरखिबनी मदुदगी अखोगी स्टेट सिदा स्पोर्ट्स की खोंगोमा यामना कुमांग चौकिना चंगसिल लक्किबरा हाइनेदि लौजे जे हानदगी टैलेंट लेजबा मतिक लेजबा अदु ओरगसु लमजिंग लमताकनबगी अदगी सेंबी साबिनबे कनोदि याउदना सुम पंगलै लेरकबदुना अखोगी से फुटबॉल दा खंगदे अमदा खंगदे सम डिसिप्लिन खरादा कनो तौरगसु मयाम अमा दि सेंबी साबिदना लेरकपा मदु हुजिकी सी लाकपदगी अखोगी सी बंगलाउना कापखिब्रा हाइबगी आइगोंदा थाजबा लेजै अदो हुजिक लौथोकने हारे कनो खुमला पाकी से टाइल गिने लौथोखरे हारे अदो मसी लौथोखरबा मतुंगदा तोंगान तोंगान बा डिसिप्लिन मापन सिगी सानरोई सिंगसिना फंगमबो खुदोंग जाबदु मखाताना फंगोइदोरिने अरे सोमदा खेलो इंडिया दा मणिपुर की परफॉर्मेंस अंदर कोई वाफम लाइबने अरे मसीमुगा मु लौथोखरगदी आइखोइना हुजि इंडिया दा स्पोर्ट्स की लमदा मांगजिन था स्टेट अमा ओइरिसे मसीगी मफम से कनबा ngambaktabsu yai ado thawoina india government na tawribra haibagi hangingai oiba leitabsu nate ado india government ki se moi di summa lae madu manipur government na moi pressure piraga masi continue to view haiba tahon ngamgadoribra yaragadi tahonnaba honaba changi ado ngamdragadi moina सेंट्रल मोगी खुंबम से हंदोक्लोय हाइबा लेरगसु स्टेट गवर्नमेंट ना सागी असंगबा सेंफम दु पुथोगा है मसे कोई मखाता ngamnaba tawni है ना याम साव बोल्ड स्टेट बम लौरागदी आई यामना फनी ने खले होय तावदो मखाता बदा कोई हौगिब चाहिँ 2020 अखोई लिसिंग अनि दा थोखिबा कोई मालोमगी थोदोक हाइताय अखोई मालोमदा ए आना पास मिचम तरा हातखिबगी थोदोक तुगी कोई सीबीआई ना मखा सथरप केस ओइना ngarang से कोई एक्विजिंग जेनबा एक्विजिंग पुथोकांदा सीबीआई थोदोक थोफमदा कोई थिजनबगी खुंग चंगसिनकी अखोई मालोमगी कोई चलिबा नेशनल हाईवे की लंबी से इदा थिंगकाना चथगिबने अदो सीबीआई लखोलिबा खोंथांग सिदे फबो खोंथांग अमने खाली थेंगु थेना वायल से फंगद्रा हाइबदुनी मयामसु फंगबु पामनरी अदो सिदा सीबीआई लखोलिबा खोंथांग सु केस मतम सांगा मसिदगी
2000 ꯊꯣꯛꯈꯤꯕꯗꯨꯅ ꯉꯁꯤꯗꯤ 2000 ꯌꯧꯔꯛꯑꯦ ꯆꯍꯤ 10 ꯍꯦꯟꯖꯜꯂꯛꯇꯣꯔꯦ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ CBIꯗ ꯑꯩꯈꯣꯏ ꯊꯤꯖꯤꯜꯂꯤꯕꯁꯤꯡꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒꯗꯤ ꯍꯦꯟꯅ ꯐꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥꯌꯦꯜ ꯆꯠꯊꯕꯗ ꯀꯩ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯒꯦꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤꯗ ꯀꯩꯅꯣꯝꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤꯒꯤꯁꯦ ꯃꯥꯂꯣꯝꯒꯤꯁꯦ ꯑꯗ ꯑꯃꯨꯛꯁꯨ ꯃꯁꯤ ꯇꯧꯔꯛꯏꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯗꯤꯔꯦꯛꯇꯤꯞ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯛꯄꯅꯤ CBIꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁ ꯃꯌꯥꯝ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯑꯈꯟꯅꯕ ꯈꯔ ꯂꯧꯈꯠꯂꯒ ꯃꯗꯨ ꯃꯁꯤ ꯌꯥꯎꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ CBIꯅ केस खरगी चार्जशीट फाइल तब लेग्रे क्लोजर रिपोर्ट थागलपसु लेग्रे क्लोज तब यारोय हेदना कोर्टा हारगा अमोना हांगदोनबसु लेग्रे अद सिगी सिसु मी तरागी पुंसी मांगी बदी मिसम ngaktani bayam hainariसे लौरिसे मिसम सरकारगी थबक तबगसु यावबनी ओजा ओइबगसु यावबनी नुपी यावबनी दालाहु बामता उइनिङाइ उइदे कनो ngaktani मनोरमा फावचा हेंदो होखिबनी सबला सराय मिसदे होगिबनी अदा मसिगी थौदोक्सी CBI ꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯕꯥꯛꯁꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯑꯦꯖꯦꯟꯁꯤ ꯑꯃꯅꯤ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯑꯐꯕ ꯀꯩꯅꯣ ꯃꯤꯡꯆꯠ ꯂꯩꯖꯕꯅꯤ ꯑꯗ ꯃꯣꯏꯅ ꯄꯥꯏꯔꯤꯕ ꯀꯦꯁ ꯈꯔ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯄꯥꯏꯔꯤꯕ ꯀꯦꯁ ꯈꯔ ꯍꯧꯖꯤꯛꯀꯤ ꯃꯥꯂꯣꯝꯒꯤꯁꯤ ꯌꯥꯎꯅ ꯀꯦꯁ ꯈꯔꯁꯤ ꯊꯤꯖꯅ ꯆꯨꯝꯅ ꯐꯖꯅ ꯊꯤꯖꯤꯜꯂꯒ ꯆꯥꯔꯖꯁꯤꯠ ꯐ꯭ꯔꯦꯝ ꯇꯧꯔꯒ ꯆꯦꯟꯅꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅꯕꯒꯤ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯅꯤ ꯍꯥꯏꯕꯗꯨ ꯄ꯭ꯔꯨꯞ ꯇꯧꯔꯒꯗꯤ ꯃꯗꯨꯗ ꯆꯦꯟꯅꯕꯁꯤꯡꯗꯨ ꯑꯗꯨꯝ ꯀꯩꯅꯣ ꯐꯪꯆꯔꯥ ꯐꯪꯉꯥꯏ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯆꯦꯟꯅꯕ ꯃꯌꯥꯝ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔ ꯐꯥꯎꯕ ꯆꯤꯡꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯤꯕ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯎꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯃꯈꯩ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯗ ꯂꯩꯒꯗꯕꯁꯤꯡꯒꯤ ꯊꯋꯥꯏꯅ खर मखैदी पेनबीबसु याई तामो मतमसु लोइसले तामो अखोई एचबी लोकोन अखोई मणिपुर लेगाना मेडिकल इंस्टीट्यूट सानब लम लौसनब होनरी अखोइसे साने हाबैसे सु पानम थमी ममांग स्पोर्ट यूनिवर्सिटी साने थमबदगी स्पोर्ट यूनिवर्सिटी होंगतोखिबदगी एचबी लोकोनगी प्रजासिंजु अवावा अखोई नुंगाइतब नुंगांग अम लेहौबुने मसा मसागी लौफम फबु कथोकनरकांदा लेबाकी यूनिवर्सिटी साबदि याई याने येनरगम लाखि अद हौसो मु अखोई मेडिकल इंस्टीट्यूट साबगी लम एलोन पिबे यारोयन अखोई फोरम अमा सेमगाना मफमदुगी फोरम अथिंग थमै तामो सदी लेंगांग लखलिब खोंथांग से फोरम न तोइदुदि कमाय येगे बसे एक्वायर तौबसु याम यावबनी लाइक याइथिबि लोकल गिसे एक्वायर तौबदु जोम दे हना तोपमा आमा हाइना बल लैबसु यावे दुना तोपमनी अद एक्वायर तौगिबनी एक्वायर तौरब मतुंगदा स्पोर्ट्स यूनिवर्सिटी से असोमदा होंगिबनी अदु मतुंगदा स्टेट गवर्नमेंटना लौसलुरब लमसे अखोई गवर्नमेंट की लैंड बैंक ओइना थम्बा आइदना कैबिनेट वारेप लौरगा ऑर्डर म थोगा लैग्रबसे लैंड बैंक नि करिगुंबा स्टेट गवर्नमेंट की करिगुंबा अमा सिनबे के याबा दरकार ओरबु मतमदा मसिदा सिनबा हाइना लैग्रबनी अदा हौजिक मसिदा अखोई स्टेट सिदा मेडिकल कॉलेज अहुम लिंबगी थौबाल ने चंदेल ने चुचामपुर ने अहुम जी लिंबगी वाफम लापसिदा थौबाल गिदु मसिदा लिंगे हाइबो माले नसागी लाइसे अदुगदि प्रजाना स्पोर्ट्स यूनिवर्सिटी सारमगदि यागदौनिना असिसु स्पोर्ट्स यूनिवर्सिटी द पिगदब कानबदो सुमाइना सिनसु दुम पिरकु याइ मरमदि मेडिकल कॉलेज अमा लैबाइसे हुजिकति अना माने आयकी कनोसि आमना कनोनि अना अकोई बदल लैब मयाम अदगी अकोई हुजिक डॉक्टर साय खबर भी जाओ लिसिंग अमगा समवा के वाले है अदना कोई डॉक्टर पसिंग हेन पुथोक दरकार होइदी अदगी मेडिकल कॉलेज में इंस्टीट्यूट में लाइक पछ अपा हॉस्पिटल अमा लोइनर कद्री में दाना लाइन खुदों से मयाम फंगदोनी अदना हिरम कयादा येंगोबदा मेडिकल कॉलेज लाकोइसु कानब मयाम अम लैनी अदुगा नसाइगे गवर्नमेंट दा अखोइना पीखिबा लमदु मोय पसादो खंदो कोई लमदु ओइना लौरगेना खल्लगा तौबदुदि खंदरेको नतना लेबाकी ओइना येंगागा तौतार ए मेडिकल कॉलेज में तौनेसि मसि मियाम के फैना आइसु नों फादो नारकोदा आइसु लाइन बुयाय हाइबि वाखल सु लै बुयायन खले अदो मसि डिमांड नि तौरिबनि गवर्नमेंट का मोय करी यानबा पोरगतगे हेबदु यंता तामो याम नुंगाइजे ngasi तामो सिन मयाम काइ थोकपिर कांदा होय तोम टिबी द मॉर्निंग टॉक रिजिंग द वॉइस द सौ याबिबि दंता अमुकना थागस फोंगोचरी
ꯃꯤꯌꯦꯡ ꯇꯥꯕꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝꯇꯤꯚꯤꯒꯤ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯀꯥꯏꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯄꯤꯅꯕꯤꯁꯤ